Asumna matam hokiduna numidangni cha ising chanari mabung machalani do hauba hautaba areba kharadu yennaraga talaktuda kolam lai. Henry prabab changsilaga phone do okhali. Hello. Picture kanano haina ingit tawri. Henry ne tumi layu haina sign tawsilai. Kenom sum charambani chak saning dina. Wahai do the picture pairaga chak to hup na yingli. Kay matang no nang nahangkin haibado. Thembi tamna. Sum chamna torupani. Lana di khanoko. Pau phongna ningdana tawbani. Henry subab uhewda sadhari. O yam nungsikhibe waro. Wahai do tabada thembi khang prek khangi mami law thoga. Aha. Henry hojik tabab oiraktuna. Kaino ne sum kaishunatida. Thembi ikai mandana. As thamage. Thamningabo. Thembi thamningbadi nate ikai mandana. Ai tumninge. Asuk nganna. Ngana sum tummi ai. Ho fare tumjaro. Thembi suklaga. Good night. Phone do thamna kibaga Henry matom ta momon nokcheri. Ado ubada picture na. Yadiko midi nokfet ka tawi ko. Jay sani angang yam khangbra haibo. O khangjabado. Henry picture hima na du layraga. Nana se thadachani ko nang. Ayo sire hinjabo ko chaba haisini thadu onai. Mi karem na budi haire ne nang. Taning de choada. Ado dada. Kaidore amo kari hangeba. Nangi dada se hek kaurakpaga aise soi laweba. Phone anta tawgi. Nangdi kanada? Yambungda. Henry mamit lau thoga. Kari yambungda. Picture mangak to hairaga pakhatna. Kanano yambung haisina karamba mino. Picture mamai do Henry da ying bangam da luktharaga. Nati me mi imanabi melody da. Henry phone do piraga. Number hairo. Picture gyan men ga taba nate prapap chenre che mache to puraga asai Newton na piramba number da namdana tawre. Henry phone do manada pairaga last speaker thadoi. Picture de kem ta khangsaba nate gyan men tada. Nada phone do piro oi paige. Henry sa thoine khaludre mama na bini khallaga loud speaker oina thado opi. Picture phone do pairaga Henry gi manak ta family ring amurak chatpaga paikhalei. Hello kana Nupagi konjel da Henry ke picture ga do khapre khangi loud speaker thadok pe phone do. Picture pakhat pe kai boy makhun na mana phone pairaga na mana maya da chiklaga Henry da ki ni yinglei. Henry pisumani do sukchilaga ngakna. Kaino nupani sidi. Picture latla tawraga nati melody ni. Melody bu nupa makhol man gadro. Sidi nupani ne. Nangi si mi onarira natraga number sida soinabra yengo. Ngasai day phone pairiba Newton ani dugi wari taribani masu khumlai. Kaino phone toraga nupani haide. Henry picture do onsilai. Ado ubada picture kibana loire. Purakadra khanna phone do onsila hairai. Melody phone pa hello. Newton ngakna. Melody di kana. Picture Henry da amuk yeng, phone da amuk yeng, matin do kut lau yoli, tapna. Pairo yo melody do. Newton na. Kai di melody no, shiran turan. Picture so, maane khang na ba ingit tawrak na ba honarai. Yambo, melody pa. Waduloy ba nang de, Henry na phone do tap na raga kaki. Kai di melody no, nangi number se ona ba oirang muni. Kadai di lawra iba number no ba, paira iba misi na marwala ma. Picture mina manglaga. Onara male. Aina di chumna tawbani. Henry mamit khuzilaga chingna na picture da munna yenglaga. Yambung sina karom deno. Melody bo arkera ne. Meding duga wahang duga da picture khumpham khang da mamai do lai thoga. Chena ba hotnai. Khumda ya da tapna. Oiba kum tawbani. Kai gi hangino nang namu yengi haira. Mangondo ansilakpaduda Henry mamit lau thoga. Masi yengune aingonda mung thangjin biga tawine. Angang na chai sajani ko lam hen ba thabak tawsanu he. Picture ma tom tam rum solai. Yambung na traza na ne. Number di chumina. Kaino mana kem taga khangda badong nangang la ise.
call tawro haina number su piraga makok sak sala khangdi somda Newton hojikta gyan laklaga tawrakliba mido picture ni haiba sapsabi khanglakle taxi hek soli as ai diba ngasai dai ngai ba yaba ngai ramaga ngaksida lairik tawringe ai su gyan tamanda ba haiduni mana di mabung layena ngangsara iba ai si on thokna pangi da ko aduga kainu ba mabunga na call tawraisina Newton masadu laiba yadre langtaknare mabung na mufubiramdana ko ai bo amuk tawsirane amuk tawsiluraga farak ta doi jala as hayeng oina fazana tawba haiduni da amuk su matomta mamonok jeraga wakhal kya khalli adubu khangaude magi harauba nungaiba mikupse phadi haiduni yetpinaba thingaibinaba kayana ngairaga leiri wakhal nungaisna leiramba mutto ngaksida amuk pungkai kaiga dawri sani khudak to the call toksilei Newton madu ubada masado pakhatna paide tumina nakan na thami aduga amuk anirak miss call takraba tungda message ama lai changsila yengi Newton Shanina thongnaw ding thoro Newton masado pakhatna prabab changsilei aduga parda do haidok laga tumini yengi numidang thengsilakpagi mi satnadraba timing ni sani matomta gypsy gari amadagi adugi mathakta makhong yan thara pham leirami ado ubada Newton di amuk hena koksawi kakre amuk su message ama paisilai nokpa emoji hapaga nang aisi uraba natro phone ga paidabi ga tawdana siningdana hori sala nongmaisina kapa pamra natraga thangumbana nungaigadro apam bhairo Newton message tu yenglubada masado akiba phaurakle hosik su sanina makutta nongmai pairiba pumna maksi urabada Newton yam thuna sani da call toksili ai se kidi kibrana Newton sauningna nangna tawrisa kaigino ai gi punsida kan amtana yet pasu pamde sani karimna ba mino kaloina na o pamda bro adu idi lotion biuro yam wana hingdong na te ko nangna khalli ba dumak achumbane ai se nangi atamani na khalo Newton khon kalapna sani cool down boy tap thone nang di samput oi badu na pakjai ai role sidi lor ke khan gano Newton na nang mafam si thado chatkro ima se wei khangnar adi afavo oi roi kaisum sangda thambagum laining bro nang hojik ti phone da leidana amu pai thofadi phangjari sidadi ngangli ba mayam da tabada Newton sounding na phone do fat kai aduga magi parda do fat haisinki sani mana tawriba pumnamak to uribani matau do huraga thik dong lei nungdi am nungai ba zani da sumai naga yek pase ai gi oina di ayek pa yawdana leibase am thina wai sani Newton buki hanba dafto ba pumnamak loire hairaba tungda tumina gari do thoraga hankre numita maso hawkirami mathangi numitani Picture hoisu school chatna bahaina mabung machalani da chaksaraga leiri angang hayeng di santinina bazar sa thorase kedok chate ba nangi khongum sisu second hand daira ama yengluse ai su lai am ta lening ba paisa di kai de aingon da lishing am dilei nahan thabak na minini chatpado adugi nahan gi nu passing nu di kamai do ba amugla andi dada akhoi myam da sathi basu malik Mahoi gi du ngarang club na fakre habani aduna matam khradi center da thamni so hainabani ko na pirase somdai khoi gi so awat pasingse mention da yaroi picture tapna dada leina do ngarang kappaga chen kibani kaigino nang kai haroge picture kappaga nahan gi thok ki basing do loina tamlai Henry so wahai mayam do tamda wakhal sokna sumba malai re hairadi dada da kai gi hydrino dada taraga nungai roina haidabani aina asuk nungai tama wahai mayam se dada da kamai nungai doino moi mabok to yam fatte dada hana dei so ai uraga changaning da badum tawbani phare se hawkradi hawkre ai gi khantau da ba kharana confirm ma ek soiro badai ngasi de ai gi punse da kokpa ngamoi da ba dakti mai sida ta dan lehorani ai ne phone apaba kaya tawraso madu madi kokpa ngamaroi anga
Nang matungda moida chalurano. Makoinasu aikoiga naksinaba kaidongnungda pamui. Wari sana sana anido cha ising chaba loisinlaga chatnaba tawrakli. Somdana kamdauri sani mirak narak yenglaga tuminna Newton hoida changlai. Tansa sana munan gari chamdana leirami ma ubada. Thoiba nangdi kadai chat. Asi hairaga chaklipi aduga ngakna. Nang natranya hozikta chak sa hawbadubo. Sani haipetang yenglamlaga kari shwairamdana prap imung changki. Munan ngakna dumak lehore. Imung dasu mitkhuna sani ubada ingang ngakna. Hozikta chak sa baloiraga nang sangkiba natro. Sani kemta tawdaba saraga noksilai. Handaksu khumlamdana tumina Newton gi katamna prap changakli. Newton su school dress lotion baloirambadai ma ubada pakhatna. Nang na Shani khulai thuna changsilaklaga Newton gi machin mensili. Aduga washroom da makhut makhong singdo namdana punsin na buhonari. Newton su ma masa ngak thoknaba fanak anahotnabani. Adubu Sani na kan bihen kibana upay leite loina phazan punsilaga thamkhre. Phajana haibada yadradi force tawraga thawai mangbadoro nang pamise. Newton machin punsin bay wangang basu ngamdre saunina Sani da yengli. Amadudi thawaga kari su sabi basa nate. Dress loishili amuksu sanglaga taidu semna karimnari. Lehoro ne aduda tummaga horendi ay laktrifo. Newton nang thoknaba wangang na bayamna kanna hone. Adubu samadu ubada Sani changsilaga machindo thadui. Kay haininge. Newton sor thabet holaga. Nang napamis kaino. Ay gya pa mangagtani ay dawrise. Yingbata kalo pumnama khangani. Thado. Adumai leibana nangdi paksayda. Liyamna nungain layu haibasu yadaba nangdi. Newton na jayba ngangba amata tadana. Kariyamnaba usittaba mato kya utli. Talaktuda laymana. Thoiba. Khonchilu tabada Newton pakhana yinglay. Sani thawa sadana michi khatilay. Kamay tawsiba. Newton na. Imasidadi khangan bigano. Natrari problem se yam thina sok thorok pe. Magi mi usittabidu tawraga makhong tuna thongdu fat hanglaga. Makhut namana bai haina tawramaga washroom gi thongdo lonsinki. Lay masak pham nungaitana machada yenglai. Thoiba lambida ne sakhangdabana nang buwari sana ba tawradi nang onsinadana tumina lauko. Karam matamnano lambida chatuisina khong kutsi punsila thamaga. Imasina tawriba pumnamakse isagidama khalaga tawba ngaktani nongmadi nang soidana khanglakini. Sani thawaga sadi makok marudo masan an hanaga loirabato tumina bek yalaga karishu hairamdana thori. Ma ubada mapalda mitkhuga munanga chirol tawraga leiramli. Sani mangaktu paitak tawraga. Kari discussion no noi tawramisina. Mikhu munandi ingli munanna. Kaisuna teda thoiba yumgi sum sanarambani wari. Somna makoisu gari do thauraga lagli. Somdana mabung machalani do makoine he khamba mafam do yobaga khamlai. Henry cycle do picture the piraga. Problem chalo aduga ne Newton do. Newton palakpadai picture lai thori. Kaino nate Newton do ansinaga no haiba. Moisidene onsinaba yaba mi nate. Aidi onsinna mano onsilakpani. Madone aina harise onsinaga no na gyan tabra in haise. Picture pai thoga cycle thoraga chatki. Ado ubade Henry na. Asi yengune wariga amuk sana leiramneba. Nang gyan tare ko in haise. Picture school tamna cycle thozilakli. Mana yorakpaga ngasidi Newton leiramde. Ado ubada koili leiri yengli. Nahan kaidi sida sumrairamani. Ngasidi lakti zala. Natraga mai makok sakpido hore zala. Asi khalla leiringi talaktuda tungde. Oi. Picture salai tho yengli. Sani na gari de makok thindoaga. Ai ngairamiro. Picture mamai do fatlai thoaga. Kaya mo harap tuisano. Ngasi se. Ngarang na call tawraga na kanano hangakpa. Call daw sila na amu chera adi kamay daw niya. Sani gari di kumtharaga. Darling macha.
Korokana dumaina. Kayge fazadro sin hena. Ay pam. Makata de. Fat lay thoga prap manung changki. Ado ubada sani ngak na tung on thora yingle. Henry lakpa ubada. Akhaba mino o manong la isani do. Nangasiso. Asam na maso class ang nai ikan Canada na Henry sa umuk changak laga family. Talag to da sani pu hawalaga mayam doon sila Ngasi ay na haida wase class da layriba amadi school sida tamliba satra amatana picture da mi karan chan bayaroy. Why do tabada Henry sounding ninging madu ubada sani na karyam na rin. Tahada ba yawar so familiar ba sing na gyan ta na bahabiyo. Johnny na kay numa to rin sina makuk sak pa si Angela zala. James na kara inkre niyam thakre na khali sidi ngasi soy dre kuthong narak pa. Johnny na diamond sa ingon da ying lere moy sa hana plan to razala. Nahan makay tumin layram basing do makok oiri basina ngaw ba horak paga makata ba makoy sutung ili haibaduni. Nahan makay tumin lay naruraba matong tim ani do kutsa pheng bahong naragli. Asam na class matang hawkido na break thaba tanjani. Sani magi tim singdo pula puraga thoki. Ado ubada ngasay day khongthang kuding mityeng kuding kup na yeng nga layriba Henry sa yam thuna inari. Ngasidi ay tabok to soydre. Si hairaga magi mi kharaga tawraga sanigi matong sumsum inaragli. James na kai don ay khoin chalisina. Henry na may matong inda ino ay tabok toge. Johnny na toilet ta ne moin chalise ay khoin na manam tana bra inari sa. Henry makok tu pai wakal do nag amada khalaga laikibana mana chalise kadai no haiba phau khangzilaktre. Shani gi mi singdo loinel ansilak laga noglei. Ado tabade Henry khoi su ikai khangdei toilet ta prapap changsilei. Sani hoi su lepaga Henry gi mi singdo hana manung oirap changhalli. Loire he khangbaga Sani na ingit pirei. Makeup to da magi mi singna Henry khoi puthachilei. Sani na toilet man gangbu se swaida le ho kone. Ai den ahum ta tawrukige. Why do tabada Henry mamit lau thori. Mana ngasai dei scenery haibase khangbadai Sani na tok gyang tor ibani. Karim naramaga noklam laga magi mi amani ga thoki. Ado bade Henry tanarak na batawi. Ado Sani gi mi singduna loina koisilaga laikibana makoi gi mi yamdabaga thokpa yadre. Henry na ai gi lambi se thado natrabani na afaba kaisu oiroi. Johnny na funaba yam pamgunu ko yam pamadi sanaroi oyo. Somdana picture mamana biga toilet te halagli boys ki jaga do nak oibani thingnaba natte Newton khoyi classroom yoksalakpada picture masado pakhalap tawna leramdradi fanida melody na nahan khai lumaga yengdoi hojikta leramda bikaina nangna khangmuna te ko ngarang torido moi diamond hoido yam haina de ko ai madu berani he ado nangarang phasana haiba yadraba picture suklaga kamai haidoino ai phau khangge ma ngarang su aina khangnamba na yambung phau kaurini ngasai haihau yadra boss lakpade ai su probab changla ini kaino nang boss amu khoi ge hairo last ne amma phau phangoroi ko jeopardy sadana ani do ina lagli Newton hoi classroom da lei tabadu da fare khanna lagli satra kharan na makhoi classroom gi mapal dai lepa ga yingli madu upada picture koi so karino haina manung changli Sani picture gi bench da fammaga lerami adu ubada picture sounding ni yingli kaino nang torise maya mangsida ibu khongoi nera Sani mangak pairap tawna machindu karino khangdaba ma chingsingduna sap sairi Laiba singdagi mamangda picture tasingni ikaire angang oisarasu asigumba ma kaya pamdaba thabakni tho yam thuna Sani mangak illaga whiteboard da yingo haina ingit tawragli adu ubada picture yingli ngasai makai urdabani board da darling macha I love you haina iduna leramli sidana tana picture gi mingsu tharamli ozada haidokani yam thuna muthalo yaraba natrana muthalo haibane tanjada da Henry purple laga manung changi mas ure board da iribasingdo changsilaga duster na sasana thoi
Sani karimnaraga mapuna chanba minnainina muthalo adu loiragane thabak pige. Henry sauna makutta paiba duster tuna Sani da thomlei. Sani yam sing hai singna thaidoga palhande. Khuttu di chumhaludana. Magi karimnaba matawsida Henry furage matagum changsinge tawi. Picture na makut pharai. Aduga khanaga no haina mangak nomlakli. Henry magi asaw basingdo phazalaga tumina class dagi thokre. Picture sauna changsilaga. Yambo nang ngawraba. Haina de yamung kaina. Adu saro didda kawo. Picture magi nungsiramba khaidaramba pumnamakto ngakta da mangkibagumna Sani da sauna yingli. Pumnamak thugairaba nila sanaba loiraba tungda irenjana tumina thokre. Sani mana classroom changakpada Henry na mamit khana yinglaga leiramli. Asi ubada Sani masado apienbagum noki tawraga tumina famkre. Mina tumina leirido onsalaglaga boring chudro mapalai rusira. Johnny ngakna bel takre kamai leidorige nakoktu yaudina. Sani na noina bu pamzaradi maramdo sindawribanine. Si hairaga Rocky de ingit tawri. Rocky na Johnny ngasidi nang aiga partner oirase. Wahai du tabada mamit mana laktho yingli. Mapalda leirase hairibase khatna chainaba yauraga namdana lehennaba tawrakpani. James hoiso onsindre tandana makoina ngangningbasingdo nganghallaga thammi. Johnny na makok singse bera leiro kinom tawri. Henry na kayo na haurini. Sani mamay onthoga kumlei. Thugay bigi hairo. Henry hoidu khuttu maring satlabani. Makoy na khut hek yaurubada makoy masen mathong maram khangoi khallaga khangzinbani. Somdana Newton pulliba makhuto yam kana na thokna bohne. Masadu sumsumuk na bohna bada wabanu su yadre. Namdana mana na thokna ba fanna kan hotna bade. Usinna sinna makhuto lakthopungamle. Yam thuna makhongdu sat lakthoga Newton thori. Prabab changsilalaga pungying lubada thing leramle. Asi ubada Newton masado sauningba pendaba singduna pot thugai tori. Adu chep lepi. Masado tawpham khangdana wakhaldu inthanaba washroom manung changlaga mamaidu sasat na tathoi. Taina famsu khangda hauzik kari tawgani haibasida gyan mamle. Aina hauzik tawgadabu sikaino. Newton prabab mapal thori. Aduga mi lebra haina hafit yinglaga leitaba ubadai tumina prabab thorki hek tawbada mitkhuna. Thoiba nang di school jatkiba natrane hala abo. Newton hafit yinglei mitko prabab makhoi katan changsinki. Mitko pakhatna Thoiba Munana Kadore Thoiba kadore habano Lehore school da kadore gedo. Mitko changsilaglaga mapure bagi khutto chingna puthori. Adugadi kanam talayamdre. Mitko gyan ngauna. Hosukta sida lehobani. Haurabra nangso. Yarare ama hiring ama mu tawsilani. Nangsu yadre guli chadaba. Asingbane ini harise mangdi nati. Makoigi maramda khangdaba mi singsu tawribase karino haiba gyan sukta tadre.